Imphal West District ki Mayang Imphal Police Station ki manung chanbada leiba konuma mayai lekai thongkhongda ngarang numidang pung 10 kuntra rom tarakpada khangaudana haurakkiba meina dukan taret sing meina chakpada chaurakna lakh humfudra rom gi oigadaba potchei meina chaktuna ut on kre hairi mai chakraba dukan sing adu Kakching District ke sakmaidin kunau konuma dagi MD tahe kauba made upakna saba asanba dukan singni dukan sing adu Imphal West ki konuma dagi MD Himat Khan Asok Apokpa Nasir Khan ge grocery amasung hardware ge wholesale ge dukan sing puna Kamanga amasung Kakching District ki Sekmaijin Kunau Konoma dagi MD cylinder ge pharmacy amasung cosmetic punaba dukan sing dukan ama amasung mobile accessories yon ba dukan amaga puna dukan anini dukan mai chak padu da grocery amasung hardware ge dukan tawriba Himat Khan amade ma ki loina bi abe makoi ani di dukan Sangbo oina dukan adu da laibani makoi ani mai chak padu da soktuna hojik Rims Hospital da layeng chathari mai chak padu ki pauta bada laikai miam na mai kanna bahona ki tungda Mayang Imphal ki fire service amasung police personnel sing amadi Kakching District fire service amasung Hianglam PS ki police personnel sing laktuna mai chak padu kanna bahona ki adubu usaba dukan ngakta oiba maramna ayamba potchei amata kanba ngamdana chakhibani hairi mai chakpadada Mayang Imphal ge fire service amasung police personnel sing amadi Kakching District fire service amasung Hianglam PS ki police personnel sing laktuna mai chakpadu kannaba hona kedubu usaba dukan ngakta oiba maramna ayamba potchei di maina chakre mai chakpadu karidagi haurakpano haina chapchaba khangba ngamdri adumakpo electric short circuit gi oiramgadra haina thajanari Mafam adu leiramba mi singna fongdoropada dukan singa se khungang sige miyam gi oina yamna maruiba dukan ngaktani chana thakna bagi dagi haudaga ana ayeki hidak lang thaktagi ayamba fangliba mafamni mafam asida achauba mai haulang pokama thoktuna yamlaba lanthum kaya mangkiba yengbiraga awa ana taraba singda Manipur lenga ki mari leinaba sing amasung Manipur da khunda minariba miyamnasu angam batengbang biyo haiba sing phongdokna rakhi mamal yamna pasa yamna mangkhriba Miam gi seba tawdan leijri basi chakhau miam gi chakhau hinnana bo hona bada miam gi leijo punamak aikhoi gi dukan si tawna bo hona ba matam da aikhoi gi leijaba lanthum nupi angang gi sanal ba punamak aikhoni yon thoga miam gi seba tawda ya da haidana lamdam si da seba tawjabani adu yumna maina tumna khangawdana chakhrabani na sarkar gi mai kai desul adu Manipur Labor Department ke ate ate gi mai kai desu awa ta horba sing sigi yengbiraga mateng Tawbina bening singgeri